बदे हमने मरु अपडेट खरा थमजगे कुकी ना हिंगना पीरदी एकोइसु हिंगना पीगनी सीना पीरकलदी एकोइसु मोइगी सीना पीगनी मसिदा पिसकी वरी सागनु कोनसाकुल चेयरमैन आदम लियांगमई हौखिबे एप्रिल कुनगा मरी 2026 ता केनेबी गी मियोय मंगा फारगा NSN ना हाटखिबदो असेंगबो ओइरमले मियोयसिंग अदु PDF लानमी ओइरबसु केनेबी द मतेंग पांगनबा लाकपदा NSN ना फारगा हाटखिबनी हाइरी सीख्रबा इमुंग मनुंग सिंगना हक्सांग सिंग अदु खुसिनबियो हाइना अपील तौरकले हाइरी ngalingay matamda kuki sing sak saba hiramde sak se karino khanglamde pan khakta saraga leirambani naga marakta leiraga sak saba hirakibani ekhoina pizza baduda Dr. Aku Joint Tribe Council General Secretary na phongdokre ngarang numidang wairam pung taruk makhairum tarakpada hairok PS na hairok part 3 litan wangmada car Hyundai i20 MN04P2191 accident thokpada gari adu asibu thaurakhiba hairok part 2 kaithel mamangdagi thoksom manglem Elias Boni sahini fu abokpa laikhidraba ti has inau kobo mioi ama laikanaba kanbangam dana laikhidre कुकी की शटडाउन पुंग निफुनिपान अमगसु सांगदोख्रे नागा सिंग फाजिनदुना लेरिबा कुकी सिंग थारुकनबा डिमांड तौरदुना कुकी इनपी मणिपुर ना साथाबा कुकी सिंग नामना खुंदा मफम सिंग दा साथरिबा टोटल शटडाउन मखाता ना पुंग निफुनिपान अमगसु सांगदोख्रे कुकी इनपी मणिपुर की सेरोला मन हाई कुकी सिंग ना टोटल शटडाउन मखा साथरकपा सि मे कुनगा माथोय गी अहिंदगी सतनाबा हौगनी हौजिक मरु ओइबा असि कुकी जो होस्टेस खुलकता थादोकपा असनि कुकी जो मियाम ना इंग थतप थबा पुरकना होनबा याबा होनदुना लागली असिगुंबा कोंथांग असिदा मानबा मियोयगी मिनुंग सिगल लोइना खोंथांग फमथोगी हाइकी कुकी जो होस्टेस सिंग खुदकता कंडीशन यावदन थादोकनबा कुकी इनपी मणिपुर ना अमुका तक्सिली हाइरदुना हौजिक थोकली बिरांग असिदा मियामगी असाव अमसुंग निंगबा कायबा फिवम असि हेना सोक्चिलकपा याय हाइरी टोटल शटडाउन असि हंदक सांगदोकलिबा असिगा पुन्ना मरिरक सुबनी चाइना की मतौ चादा मंगा दगिना तारा दंग तमलबदी कुकी लक्सिन बनोंग मफारोय मालेमदे लेबा मियोयबा खुनायना ख्वाइदगी हंगोयना अमदि हंदना खनबसि मियोयबा अमा ओइना ओइदबा ngang मचिन थिबा लोइना लमसत सजत चुमदबा अमदि हुरान चिन्थि तौदुना सांगागी लमसत सरमसत चटपासिंग असिनि असिगुमा मियोयसिंग असि मालेमगी लेबा कयागी लेंगाकना लोगी मतुंग इना टेररिस्ट ने हाइदुना मसागी मरालगी मतुंग इना चैरक पिदुना मखाताना मखोयगुमा मियोयसिंग लेबाक अदुदगी मरु फंगना मुथनबा होनबगी थौरांग पाइखतनाय हाइबसिंग असिगी मालेमगी मियामना खंगनरि नकल अमरोमदे इंडियागी युमलोनबा लेबाक अमा ओइरिबा चाइना असि मालेमगी लेबाक कयागी मनुंगदा ख्वाइदगी सौकटपा अमादि मपांगन कनबा लेबाक मंगागी मनुंगदा अमा ओइरिबा लेबाक असिगा ngasiगी इंडियागी हौजिक ओइरिलिबा फियम असिगा संगदन येंगबदा मसिंग यामबदी मानगे तौरबसु हिरम खुदिमक्ता चाइना ने हेलि हाइबसिदि ककपा यारोइदबा लेबाकता कुतुमना थाबगुमनि हाइबा याय मरमदी चाइना ना अरानबा तौबा यादे असुंबा ngang यादे अतनबा मी लेबा यादे लोइना हिरम खुदिमक्ता मालेमगी मियामगा संगदमनबा चाइना ना स्वथबा यादे हाइबगी वखलोन लेंगाकलोन लेबा लेबाक ओइबगी मथक्ता करिगुंबा अरानबा तौरबा अमदि सेंजा सुमजा तौरबदी लेंगाकना हेक खंगबगा हकपा चाइराक पिदुना मखाताना मखोइगुंबा मियोयसिंगदगी प्राइम मिनिस्टर होम मिनिस्टर अमदि डिफेंस मिनिस्टर ना सोइदना खंगमगनी खली नकल अमरोमदा ngasiगी इंडियागी मालेमगी लेबाक कयामुक तानबा मालेमदा ख्वाइदगी चावबा डेमोक्रेसी चटपा मियामगी लेंगाक मियामगी अनिंगबा अपामबा फोंदोकपा याहनबा मियामगी असुंबा खोलाव लेबा लेबाक अमनि हाइदुना मखौ पोंगना लावबा लेपत्रबसु इंडियागी स्टेट अमा ओइरिबा मणिपुरगी येलहौपुरबकी असुंबा खोलाव सही अहुम लावरकलबसु ताना ताना तासिनदबगी थवंग चथरकपदगी मणिपुरगी येलहौपुरबकी CSO सिंगना इंडियन लेंगाकी मवंग तादबा थौसिलगी मयोक्ता येलहौपुरब खुदिमकना लेपमिनसी हाइबगी खोलावना स्टेट असिसिन थुंगना लावबा हौरकली असिगुंबा खोलाव असि लावरकपदगी मरु ओइना मरमदि कुकी नार्को टेररिस्ट ना मिसा मियाम हाटपा तुपा मयुम मकै मै थादोक्तुना मंगहनबगी मथक्ता ओइदबा मिनम मंगांगबा मसिन थिरिबा कया असिबु कनखतुना थमलगा मचिनजाक थाकली अदुगुंबा असुम बंगांगलिबा येलहौमी सिंगबुना नम थादुना थमलकपा असिना मरम ओइरका इंडियागी थौसिनना पेनरक्तबदगिनी हाइना याय अदुगा ngasiगी मणिपुरी लेंगाकना तुसन मानसोनबगी लेंगाक अमगुमना अरानबा तौरिबा मिसम फारबा मफम खंगनदना मंगहनबगा लोइनना मराल लेजदबा येलहौमी सिंगदा लेपा लेतना हाटपता सेनबा कुकी सिंगबु फारगा वहंग पोहंग सथबा ngамहनदना लेहलिबा सेंटर लेंगाक असिगी मखोंग कोंदुना कयाम कुइन लेहिगनी हाइबगी वहंग अदुमक माइकई क्यादगी हंगरकली नकल अमरोमदा कुकी मसिन थीबा ओइदबा ngangbagi हाइनबे सिमरम ओइरगा मणिपुरगी येलहौमी सिंग कुकी सिंगना करी नुमिता असुम बंगांगलकदौरी हाइबगी माइकई क्यादगी वहंग हंगनरकली नकल अमरोमदा कुकी मसिन थीबा ओइदबा ngangbagi हाइनबे असिना मरम ओइरगा मणिपुरगी येलहौमी सिंगना कुकी सिंगना करी नुमिता असुम बंगांगलकदौरी हाइबगी वहंग हंगनरकली मरम अदुना मालेमगी मियामदा इंडियाना मखौ पोंगना लावरबे टेररिस्ट की चनफम लेते डेमोक्रेसी चटपा ख्वाइदगी चावबा लेबाकनि हाइदुना चौथोक्सबगी वहनथोंग लेनबा इंडियागी फारबा कुकी नार्को टेररिस्ट सिंगबु मरानगी मतुंग इना चैराक पिरगा चाइनागी मतौ चामदा चामा तंबा ngamद्रबसु चामदा मंगा दगिना
taradang oirabasung matau tamlabati Manipur gi sahi ahum helaba irang gi wathok loisenba numit tarani sangloi khalli nakal amoramda kuki singna masinjak thaklaga thagi sel lupa lising taruk pirga Manipur gi yelhong misingda makhatana halal laga illegal immigrants singda Manipur gi lampi thokna ba makhatana sathaduna leirabadi Manipuri kaibada India kaibata natana malem gi ahum subalan jau thorak payai khangna athubada India lengang na state asigi yelhau purup singya sumba kholau tahanna ba ngasi gi Manipuri lengang na sinba sungani khali Maduna trabadi lamtama sigi yelhong mising ki MLA minister sing de state asigi yelhong mising na onsilak laga mimang thok na ikai hangoi hangani hairi naga micham taruk hingli natraga Sire Haibagi chap chaba ama lengakna miyam da khangalu tha sigi taraga humdoi da fa kiba miyoi singi manung dagi nupi sing thaduraklaga hojik fawba mafam khangdriba naga micham taruk pu Sire natraga hingli haibadu lengakna miyam da chap chaba ama khangalu amasung wathok asi namsinuna thamnaba honaraklabadi civil war thoklakani haina Rongmai Naga Lufong NTL gi advisor kamai angan kawina phongdokre wafam masi kokomi Bishnupur akoiba apun baluf Rongmai Naga Lufong NTF Foothill Naga Coordinating Committee na khusam naduna ngasi Bishnupur kaithel da changsin kiba wakat khongjang da saruk yarduna mahangna phongdokibani wakan mi famasi da Bishnupur akoiba apun baluf ki women wing gi president oinam binanasu mamang da mite amasung naga kaya hatkre haujisu naga micham taruk magi loina bigi mamang da fakraga fade haiduna cheliba se lengang na khangna una leithokanu yamna lapa mafam suna tabada chenaba sing faba ngamdriba sina miyam da lengang leiribra haibigi achobo wahang hangalle micham taruki langla langjil khangdaba numit masing yamsilakle hairaduna micham singna masa ngakchenaba amasung kuki narco terrorist sing thengnanaba sem saragani haiki numit nini gi bank strike State Bank of India Staff Association SBI SE Manipur region ki chayol amagi matung ina tha asigi kunga manga amasung kunga tarukta All India State Bank of India Staff Federation na laibak sin bathung na changsin gadawriba numin ini ki bank strike ta association asina susawat kani hari maram asina customer sing na makhoi gi financial transaction sing da mathau taba branch sing da thuba matam da loisin biu haibaga loinana tha asigi kunga humdoi amasung kunga mari gi mari suba thangja amasung nongmaijing oibanina hariba numit sing asida branch sing thong hangloi aikoi gi bank sing gi online service sing amasung ATM gi khudong chaba sing di customer sing gi yengduna hangani hari nationwide general strike na taliba demand taraga taruki manungda messenger sing recruit tauba armed guard sing recruit tauba pension fund manager bu NPS employee sing da hongdokpa permanent job sing outsource tauba lepa matik chaba staff sing hapa career progression scheme review tauba July 15 2024 dagi hauraduna physician consultation charges piba medical reimbursement scheme hena fagadhanbana chingba yauri Cockroach Janata Party na BJP maithiba pikre Cockroach Janata Party CJP na India ki state kunga mathoida rule tawriba matik mayai leire hariba Narendra Modi na luchingba Bharatiya Janata Party BJP bu chauna maithiba pikre report asagi matungina chayol amagi mamangda safonglakpada ngariba Cockroach Janata Party CJP na social media ki platform amadi digital media platform ama oriba Instagram da followers punna crore 1.4 rom Yauduna BJP के official Instagram handle dagi followers lising kaya heduna BJP party bu maithiba piram khibani hairi panbe yabadi Cockroach Janata Party CJP chaliba tha asigi me taraga manga dagi safong lakhibani CJP hariba meme amadi comedy da yumfam oiba social media ki platform ama oriba Instagram asi India ki Chief Justice Surya Kantana handak NEET exam gi question paper leak oikiba adugi matangda leiba asigi naha sing Cockroach ka changdamna duna nganglakhiba adudagi khoisau naraba naha singna Cockroach Janata Party CJP haina mingthonduna meme amadi comedy gi Instagram account ama hangduna politician sing amadi leiba asigi luchingba singi thawong sing bu pendaba wafam sing bu meme amadi comedy gi mawongda puthorakhibani India khakta natana malem gi leiba kaya da leiriba naha singna safonglak pachayol amata ngariba Cockroach Janata Party CJP mapung fana support tawraktuna numit kharani asigi manungda followers crore 1.4 rom yorakhibani tawbatabu India ki Chief Justice Surya Kantana mahana phongdokiba wafam adu leiba asigi naha singda natte NEET ki question paper leak oibada chenariba miyoi sing amadi department singda chai thangbani haina sengdorakhibadi leikhrabani Cockroach Janata Party CJP bulaiba asigi naha sing opposition party ki luchingba sing artist sing adudi tongan ba political party sing gi worker sing na yauna pumna magna mapung phana support tawrakhibani leibang miyamna ka hena pamnaraktuna BJP ga official Instagram handle dagi followers hengalakhiba amadi digital platform da chauna maithiba pirakpagi mawong ama lakpa ubadagi
ꯀꯣꯀ꯭ꯔꯣꯁ ꯖꯅꯇꯥ ꯄꯥꯔꯇꯤ (CJPꯒꯤ) ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯠ ꯍꯦꯛ ꯇꯧꯗꯨꯅ ꯊꯤꯡꯖꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯣꯀ꯭ꯔꯣꯁ ꯖꯅꯇꯥ ꯄꯥꯔꯇꯤ (CJPꯒꯤ) ꯐꯥꯎꯟꯗꯔ ꯑꯚꯤꯖꯤꯠ ꯗꯤꯞꯀꯦꯅ "ꯀꯣꯀ꯭ꯔꯣꯁ ꯏꯖ ꯕꯦꯛ" ꯍꯥꯏꯕ ꯑꯅꯧꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯠ ꯑꯃ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯈꯤꯕꯅꯤ꯫ "ꯀꯣꯀ꯭ꯔꯣꯁ ꯏꯖ ꯕꯦꯛ" ꯍꯥꯏꯅ ꯅꯧꯅ ꯍꯥꯡꯗꯣꯔꯛꯂꯤꯕ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤ꯫ ꯀꯣꯀ꯭ꯔꯣꯁ ꯖꯅꯇꯥ ꯄꯥꯔꯇꯤꯕꯨ ꯁꯧꯒꯠꯂꯗꯨꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯁꯤꯡꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯔꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯤꯖꯤꯇꯦꯜ ꯑꯥꯟꯗꯣꯂꯟꯒꯤ ꯁꯛꯂꯣꯟ ꯂꯧꯈ꯭ꯔꯕ ꯀꯣꯀ꯭ꯔꯣꯁ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯃꯤꯡꯗ ꯇ꯭ꯔꯦꯗꯃꯥꯔꯛ ꯂꯧꯅꯕꯒꯤ ꯂꯥꯟꯁꯨ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯦꯁꯠ ꯕꯦꯡꯒꯜ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯉꯥꯛꯅ ꯃꯗ꯭ꯔꯥꯁꯥꯁꯤꯡꯗ ꯕꯟꯗꯦ ꯃꯥꯇꯔꯝ ꯇꯉꯥꯏ ꯐꯗꯅ ꯁꯛꯍꯟꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯤꯗꯤꯌꯥꯗ ꯋꯥ ꯉꯥꯡꯗꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯁꯤ.ꯑꯦꯝ ꯁꯨꯚꯦꯟꯗꯨ ꯑꯙꯤꯀꯥꯔꯤꯅ ꯂꯨꯆꯤꯡꯕ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯕ ꯃꯗ꯭ꯔꯥꯁꯥ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯐꯝꯁꯤꯡꯗ ꯇꯉꯥꯏ ꯐꯗꯅ ꯕꯟꯗꯦ ꯃꯥꯇꯔꯝ ꯁꯛꯍꯟꯈ꯭ꯔꯦ꯫ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯃꯗ꯭ꯔꯥꯁꯥ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯃꯗ꯭ꯔꯥꯁꯥꯁꯤꯡꯗ ꯇꯉꯥꯏ ꯐꯗꯅ ꯕꯟꯗꯦ ꯃꯥꯇꯔꯝ ꯁꯛꯍꯟꯅꯕ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯃꯣꯗꯦꯜ ꯃꯗ꯭ꯔꯥꯁꯥ, ꯁꯛꯈꯪꯂꯕ ꯒꯚꯔꯟꯃꯦꯟꯠ ꯑꯦꯗꯦꯗ ꯑꯃꯁꯨꯡ ꯑꯟꯑꯦꯗꯦꯗ ꯃꯗ꯭ꯔꯥꯁꯥꯁꯤꯡꯗ ꯈꯨꯗꯛꯇꯒꯤ ꯆꯠꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯦꯁꯠ ꯕꯦꯡꯒꯜ ꯂꯩꯉꯥꯛꯅ ꯃꯗ꯭ꯔꯥꯁꯥꯁꯤꯡꯗ ꯕꯟꯗꯦ ꯃꯥꯇꯔꯝ ꯇꯉꯥꯏ ꯐꯗꯅ ꯁꯛꯍꯟꯕꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯀꯝꯄ꯭ꯂꯥꯏꯟꯁ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯟꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯌꯨꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝ ꯖꯅ ꯒꯅ ꯃꯅ ꯈꯛ ꯁꯛꯂꯝꯕꯅꯤ꯫ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯌꯨꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯕꯟꯗꯦ ꯃꯥꯇꯔꯝ ꯇꯉꯥꯏ ꯐꯗꯅ ꯁꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 29ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯕꯟꯗꯦ ꯃꯥꯇꯔꯝ ꯁꯛꯄ ꯃꯇꯝꯗ ꯃꯃꯥꯡꯉꯩꯗ ꯂꯥꯎꯊꯣꯛꯈꯤꯕ ꯁ꯭ꯇꯦꯟꯖꯥ ꯈꯨꯗꯤꯡꯃꯛ ꯌꯥꯎꯍꯟꯗꯨꯅ ꯁꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯟꯖꯥꯁꯤꯡ ꯑꯗꯨꯗ ꯃꯨꯁꯂꯤꯝ ꯂꯥꯏꯅꯤꯡꯒ ꯆꯨꯅꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯨꯁꯂꯤꯝ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛꯅ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯤꯗꯤꯌꯥꯗ ꯋꯥ ꯉꯥꯡꯗꯅꯕ ꯑꯃꯁꯨꯡ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯣꯖ ꯑꯒꯔꯋꯥꯜꯅ ꯊꯣꯛꯄ ꯁꯔꯀꯨꯂꯔ ꯑꯃꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯔꯚꯤꯁ, ꯋꯦꯁꯠ ꯕꯦꯡꯒꯜ ꯁꯤꯚꯤꯜ ꯁꯔꯚꯤꯁ, ꯋꯦꯁꯠ ꯕꯦꯡꯒꯜ ꯄꯨꯂꯤꯁ ꯁꯔꯚꯤꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯒꯚꯔꯟ ꯇꯧꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ pꯜladuna ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯤꯗꯤꯌꯥꯗ ꯋꯥ ꯉꯥꯡꯗꯅꯕ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥꯒ ꯇꯣꯠꯅ ꯇꯤꯟꯅꯕꯒꯤ ꯆꯥꯡ ꯍꯟꯊꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯅꯤ꯫ ꯋꯦꯁꯠ ꯕꯦꯡꯒꯜ ꯂꯩꯉꯥꯛꯅ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯥꯎ-ꯆꯦ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯗꯅꯕ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅ ꯂꯩꯉꯥꯛꯅ ꯁꯦꯝꯂꯛꯄ ꯄꯣꯂꯤꯁꯤ ꯅꯠꯇ꯭ꯔꯒ ꯂꯧꯔꯛꯄ ꯐꯤꯔꯦꯞꯁꯤꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯁꯨ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯤꯗꯜ ꯏꯁꯠ ꯋꯥꯡꯃꯐꯥꯎ ꯈꯨꯠ ꯍꯟꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯌꯥꯅꯕ ꯄꯨꯔꯛꯇꯅ ꯃꯤꯗꯜ ꯏꯁꯠꯀꯤ ꯃꯨꯛꯅꯕ ꯆꯌꯣꯜ ꯀꯌꯥ ꯁꯥꯡꯊꯈꯤꯕ ꯏꯔꯥꯟ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯀꯒꯤ ꯃꯔꯛꯇ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯥꯟ ꯀꯟꯈꯠꯍꯜꯂꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟꯅꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ.ꯅ ꯏꯔꯥꯟꯒ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇ ꯂꯩꯔꯦ ꯍꯥꯏꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯥꯎꯃꯤꯁꯤꯡꯗ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯅ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯁꯤꯖꯐꯥꯌꯔ ꯍꯦꯛ ꯇꯧꯅꯈꯤꯕ ꯃꯇꯨꯡꯗꯒꯤ ꯀꯌꯥꯔꯛ ꯍꯟꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯋꯥꯔꯅꯤꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯅ ꯀꯤꯍꯟꯈꯤ꯫ "ꯑꯩꯈꯣꯏꯅ ꯗꯤꯜ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯐꯠꯇꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯅ ꯁꯨꯛꯌꯥ ꯌꯥꯗꯕ ꯗꯤꯃꯥꯟꯗꯁꯤꯡ, ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯟꯔꯤꯆꯃꯦꯟꯠꯀꯤ ꯊꯧꯔꯥꯡꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯑꯃꯁꯨꯡ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯃꯨꯛ ꯍꯥꯡꯗꯣꯛꯅꯕ ꯏꯔꯥꯟꯗ ꯌꯨ.ꯑꯦꯁ.ꯇ ꯀꯟꯅ ꯇꯛꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯟꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯡ ꯕ꯭ꯂꯣꯀꯦꯗ ꯇꯧꯔꯤꯕꯗꯨ ꯌꯨ.ꯑꯦꯁ.ꯅ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯏꯔꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯁꯨꯗ ꯄꯦꯖꯦꯁꯀꯤꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯝꯐꯨꯒꯤ ꯈꯨꯠꯊꯥꯡꯗ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯏꯔꯥꯟꯗ ꯍꯣꯠꯅꯔꯛꯄꯗꯤ ꯃꯗꯨ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯦꯛꯁꯇ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯂꯥꯟ ꯍꯧꯈꯤꯕ ꯃꯇꯨꯡꯗꯒꯤ ꯇ꯭ꯔꯝꯞꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯑꯃꯁꯨꯡ ꯊꯥꯈꯤꯕ ꯃꯇꯝ ꯑꯗꯨ ꯀꯣꯟꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯈꯤ, "ꯑꯩꯍꯥꯛꯄꯨ ꯊꯥꯖꯧ, ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯪꯗꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯒꯅꯤ" ꯍꯥꯏꯅ ꯀꯣꯁꯠ ꯒꯥꯔꯗ ꯑꯦꯀꯥꯗꯦꯃꯤꯗ ꯋꯥ ꯉꯥꯡꯈꯤꯕ ꯑꯃꯒꯤ ꯃꯇꯨꯡ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯌꯨ.ꯑꯦꯁ. ꯅꯠꯇ꯭ꯔꯒ ꯏꯖꯔꯦꯜꯅ ꯅꯧꯍꯧꯅꯅ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯃꯤꯗꯜ ꯏꯁꯠꯀꯤ ꯋꯥꯡꯃ ꯌꯧꯅ ꯃꯈꯣꯏꯅ ꯃꯈꯨꯠ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯋꯥꯔꯅꯤꯡ ꯇꯧꯈꯤ꯫ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯗꯥꯕ ꯑꯃꯨꯛ ꯍꯜꯂꯕꯗꯤ ꯂꯥꯟ ꯑꯁꯤ ꯔꯤꯖꯟ ꯑꯁꯤꯒꯤ ꯋꯥꯡꯃ ꯌꯧꯅ ꯁꯟꯗꯣꯛꯍꯟꯒꯅꯤ ꯍꯥꯏꯅ ꯏꯁꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔꯞꯁꯅ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯗꯒꯤ ꯑꯦꯟꯔꯤꯆ ꯌꯨꯔꯦꯅꯤꯌꯝ ꯄꯨꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯦꯟꯔꯤꯆ ꯇꯧꯔꯕ ꯏꯔꯥꯟꯒꯤ ꯋꯦꯄꯟꯁ ꯒ꯭ꯔꯦꯗ ꯑꯣꯏꯒꯗꯧꯔꯤꯕ ꯌꯨꯔꯦꯅꯤꯌꯝꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯃꯣꯖꯇꯕꯥ ꯈꯥꯃꯦꯅꯦꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯑꯦꯟꯔꯤꯆ ꯌꯨꯔꯦꯅꯤꯌꯝ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯋꯦꯁꯠ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯌꯨ.ꯑꯦꯁ.ꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅꯁꯨ ꯏꯔꯥꯟꯒꯤ ꯑꯦꯟꯔꯤꯆ ꯌꯨꯔꯦꯅꯤꯌꯝ ꯌꯨ.ꯑꯦꯁ.ꯇ ꯄꯤꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥꯅ ꯅꯧꯅ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯌꯨ.ꯑꯦꯁ., ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯂꯥꯟ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯔꯤ꯫
Israelꯒꯤ Prime Minister Benjamin Netanyahu-nasu Iran-da ꯂꯩꯔꯤꯕ enriched uranium-sing asi ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯄ ꯉꯝꯂꯕ ꯃꯇꯝꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯒꯅꯤ꯫ uranium-sing asi ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ US ꯑꯃꯁꯨꯡ Iran-ꯅ ceasefire-ꯒꯤ ꯋꯥꯐꯝꯗ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯌꯥꯅꯈꯤꯕ ceasefire-ꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯑꯅꯤꯃꯛꯅ ꯉꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ conflict asi ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯅꯔꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯑꯦꯇꯦꯛ ꯇꯧꯅꯗ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ceasefire ꯁꯥꯡꯗꯣꯛꯄꯒꯤ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗꯕ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ crude oil-ꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯇꯨꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟ ꯂꯩꯉꯥꯛꯀꯤ senior official-ꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯕꯁꯨ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯀꯥ ꯍꯦꯟꯅ ꯈꯨꯠ ꯊꯥꯅꯗꯅꯕ ꯂꯩꯔꯛꯂꯤꯕꯁꯤ US-ꯅ ꯈꯣꯡꯐꯝ ꯍꯟꯗꯣꯛꯈꯤꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ US-ꯅ ꯍꯟꯗꯣꯛꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤ ꯃꯇꯝ ꯈꯔꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯄꯒꯤ ꯐꯤꯚꯝ ꯃꯥꯜꯍꯜꯂꯝꯂꯒ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯅꯕ ꯊꯧꯔꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯃꯤꯌꯥꯝꯗ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈꯤ꯫ ꯄꯨꯜꯋꯥꯃꯥ ꯑꯦꯇꯦꯛꯀꯤ ꯃꯥꯁꯇꯔꯃꯥꯏꯟꯗ ꯍꯥꯠꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2019ꯗ ꯊꯣꯛꯈꯤꯕ ꯄꯨꯜꯋꯥꯃꯥ ꯑꯦꯇꯦꯛꯀꯤ ꯃꯥꯁꯇꯔꯃꯥꯏꯟꯗꯅꯤ ꯍꯥꯏꯕ ꯍꯝꯖꯥ ꯕꯨꯔꯍꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ POKꯒꯤ ꯃꯨꯖꯥꯐꯔꯕꯥꯗꯇ ꯁꯛꯈꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯍꯝꯖꯥ ꯕꯨꯔꯍꯥꯟ ꯀꯅꯥꯅ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯨꯞ ꯑꯃꯠꯇꯅ ꯃꯤꯍꯥꯠ ꯑꯁꯤ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ 2019ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13ꯗ ꯁꯨꯁꯥꯏꯗ ꯕꯣꯝꯕꯔ ꯑꯃꯅ ꯄꯣꯈꯥꯏꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯕ ꯒꯥꯔꯤ ꯑꯃ CRPFꯀꯤ ꯀꯣꯟꯚꯣꯏꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯄꯣꯈꯥꯏꯍꯟꯕꯗ CRPF ꯄꯔꯁꯣꯅꯦꯜ 90 ꯍꯦꯟꯅ ꯁꯤꯈꯤꯕꯅꯤ꯫